ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯇꯣꯟ, ꯃꯄꯥꯟꯅ ꯃꯆꯥꯁꯤꯡꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯊꯣꯔꯛꯂꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕ, ꯃꯅꯤ ꯑꯃꯗꯤ ꯑꯇꯣꯝꯕ ꯑꯗꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯔꯣꯛ ꯏ ꯊꯥꯡꯗꯕꯒꯨꯝ ꯉꯧꯔꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯔꯗꯨꯅ ꯃꯈꯨꯠꯇ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯁꯤꯕ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯥꯏꯔꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥ ꯇꯝꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕꯗ ꯃꯦꯝꯇꯣꯟꯗꯤ ꯀꯔꯤꯅꯣ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯝꯕꯅ, "ꯏꯃꯥ, ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯑꯩꯒꯅ ꯃꯤꯒꯤ ꯌꯦꯟ, ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯄꯨꯂꯞ ꯍꯨꯔꯥꯟꯗꯨꯅ ꯄꯣꯔꯛꯑꯦ, ꯁꯤ ꯂꯧꯁꯤꯜꯂꯔꯣ ꯏꯃꯥ?" ꯑꯁꯨꯝꯅ ꯑꯇꯣꯝꯕꯅ ꯃꯈꯨꯠ ꯑꯗꯨ ꯆꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯖꯔ ꯖꯔ ꯁꯥꯡꯗꯣꯛꯂꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯑꯁꯤꯕ ꯑꯗꯨꯕꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯦꯝꯊꯣꯏꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯊꯣꯡꯖꯥꯎꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯒꯝ ꯂꯥꯎꯅ ꯀꯟꯅ ꯊꯤꯡꯖꯤꯜꯂꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯪꯒꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥ ꯍꯥꯏꯗꯨ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯪꯒꯤꯅ, "ꯍꯥꯏ ꯅꯨꯄꯤ, ꯀꯔꯤꯅꯣꯅꯦ ꯑꯍꯤꯡ ꯑꯁꯤꯗ ꯇꯨꯡ ꯇꯨꯡ ꯆꯦꯜꯂꯤꯕ ꯑꯗꯨꯕꯣ? ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯏꯃꯨꯡ ꯑꯁꯤꯗ." "ꯍꯥꯏ ꯅꯨꯄꯥ, ꯌꯥꯝꯅ ꯏꯃꯨꯡꯁꯤꯗꯅꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯕ ꯁꯥꯔꯛꯀꯅꯨ꯫ ꯃꯄꯥꯟ ꯑꯁꯤꯗ ꯇꯧꯍꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯅꯪꯅ ꯎꯔꯒ ꯈꯪꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯃꯪꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕ, ꯃꯅꯤ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯌꯨꯝꯊꯛꯇ ꯆꯠꯂꯗꯨꯅ ꯀꯞꯇꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯃꯪꯒꯤꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯨꯝꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯤꯡꯁꯤꯡꯂꯝꯈꯤꯗꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯞꯇꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯞꯇꯨꯅ ꯆꯠꯂꯝꯃꯤ꯫ "ꯏꯃꯥ, ꯄꯥꯕ, ꯅꯆꯥꯅ ꯌꯦꯟ ꯄꯨꯔꯛꯑꯦ, ꯁꯦ ꯊꯣꯡꯉ ꯂꯥꯛꯑꯣ ꯏꯃꯥ." ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ, "ꯍꯨꯔꯥꯟꯒꯅꯤ, ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯌꯦꯟ, ꯁꯟ, ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯥ ꯄꯥꯕ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ, ꯂꯣꯏꯅ ꯄꯤꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯣꯛꯄꯒ ꯀꯞꯄꯒ ꯇꯧꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯇꯨꯝꯗꯨꯅ ꯂꯩꯅꯔꯝꯕ ꯑꯍꯜꯁꯤꯡꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯗꯨꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯃꯗꯅꯤ ꯑꯍꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯁ, ꯀꯔꯤꯅꯣ ꯃꯈꯣꯜꯁꯤꯡ ꯑꯁꯤꯗꯤ? ꯏꯆꯥꯁꯥ ꯏꯃꯧꯁꯥ, ꯅꯈꯣꯏꯕꯨ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯇꯥꯗꯕ꯭ꯔꯥꯅꯦ?" ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯃꯃꯧꯒ ꯑꯗꯨꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯥꯏ, ꯃꯇꯧ ꯑꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ, ꯏꯁꯨꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕꯔꯥ?" ꯃꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ, "ꯕꯥꯖꯤ, ꯑꯉꯥꯡꯁꯤꯡꯗꯤ ꯉꯁꯥꯏꯗꯩ ꯇꯨꯝꯈ꯭ꯔꯦ, ꯑꯩꯗꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤꯅ ꯇꯥꯕ ꯉꯝꯗꯗꯨꯅ ꯇꯨꯝꯁꯤꯟꯕ ꯌꯥꯗ꯭ꯔꯦ." "ꯍꯣ, ꯐꯔꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨꯅꯦ ꯃꯇꯝꯁꯤ ꯐꯠꯇꯦ, ꯀꯥꯡꯈꯟ ꯅꯨꯡꯈꯟꯗꯣ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯞꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯝꯃꯨ, ꯕꯥꯖꯤꯁꯨ ꯇꯨꯝꯂꯨꯔꯒꯦꯀꯣ." ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯥꯡꯈꯟ ꯅꯨꯡꯈꯟ ꯑꯗꯨ ꯐꯖꯅ ꯌꯦꯞꯁꯤꯜꯂꯗꯨꯅ
ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯋꯥꯏꯕꯨ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔ ꯃꯈꯣꯜꯁꯤꯡ ꯑꯁꯤꯗꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯑꯗꯨ ꯊꯦꯝꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯥ ꯁꯟ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯅꯔꯛꯄ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯆꯥꯎꯕꯤ ꯉꯔꯥꯡꯒꯤꯗꯨꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤꯗ ꯀꯞꯄꯔꯣ ꯂꯥꯎꯕꯔꯣ ꯁꯥ ꯁꯟꯁꯤꯡꯗꯨꯒꯤ ꯃꯈꯣꯜꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯛꯇꯁꯨ ꯑꯁꯨꯝꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯍꯣꯏ ꯅꯍꯥꯟꯈꯩꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯏ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯈꯣꯜꯂꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨꯅꯦ ꯉꯔꯥꯡꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯉꯔꯥꯡꯗꯤ ꯃꯤꯠꯁꯦ ꯃꯀꯨꯗꯧꯅ ꯑꯗꯨꯝ ꯄꯥꯡꯂꯒ ꯍꯦꯛ ꯇꯨꯝꯗꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯉꯔꯥꯡꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯂꯩꯇꯥꯗꯗ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯇꯥꯔꯤꯕ ꯑꯍꯜꯈꯣꯏꯒꯤ ꯁꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯁꯟꯕꯤ ꯑꯗꯨꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛ ꯁꯨꯡꯗꯣꯛꯇꯨꯅꯅꯦ ꯁꯟꯕꯤ ꯑꯗꯣ ꯈꯔ ꯀꯪꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦꯌꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯅꯥꯀꯜ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯃꯎ ꯆꯥꯏꯊꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯡꯕꯤꯅ ꯍꯥꯏ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯣ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯆꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯏꯆꯦ ꯀꯔꯤꯅꯣ ꯌꯥꯗꯦ ꯍꯥꯏꯕꯕꯣ ꯃꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯣꯏ ꯍꯨꯔꯥꯟꯕꯅ ꯁꯪꯒꯣꯝꯗꯣ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯗꯤ ꯀꯔꯤꯒꯤ ꯁꯨꯝꯗꯣꯛꯇꯨꯅ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯨꯔꯥꯟꯕ ꯂꯥꯛꯑꯕꯗꯤ ꯄꯨꯈꯤꯔꯣꯏꯗ꯭ꯔꯣ ꯃꯁꯤꯗ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯏꯆꯦ ꯆꯥꯎꯕꯤ ꯏꯆꯦ ꯑꯉꯥꯡꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯅꯦ ꯍꯨꯔꯥꯟꯕꯅ ꯂꯥꯛꯂꯒꯕꯨ ꯀꯃꯥꯏꯅ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯁꯨꯝꯗꯣꯛꯂꯒ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯝꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯆꯥꯎꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯒꯗꯕ ꯀꯤꯁꯜꯂꯛꯑꯦꯗ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯈꯣꯜꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯆꯨꯝꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯩꯀꯥꯏ ꯑꯁꯦ ꯊꯋꯥꯏ ꯐꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯐꯠꯇꯕ ꯈꯔꯗꯤ ꯆꯦꯟꯕ ꯃꯥꯜꯂꯤꯀꯣ ꯉꯜꯂꯤꯉꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯐꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯏꯆꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯉꯥꯡꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤ ꯆꯥꯎꯕꯤ ꯑꯩꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯏꯆꯦ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯆꯠꯄꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯔꯐꯨꯁꯤꯡꯁꯦ ꯐꯖꯅ ꯐꯦꯡꯗꯣꯛꯂꯒ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯜꯂꯛꯈꯤꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯩꯍꯧꯀꯣ ꯏꯆꯦ ꯈꯔ ꯍꯜꯂꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯉꯥꯡꯕꯤꯁꯨ ꯃꯌꯨꯝꯗ ꯀꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤꯁꯨ ꯏꯁꯤꯡ ꯑꯗꯨꯕు ꯁꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯕ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤ ꯑꯃ ꯑꯅꯤ ꯄꯨꯟꯕ ꯈꯨꯗꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯉꯥꯡꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯪꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯒꯨꯝꯕꯅꯤ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ ꯃꯪꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯆꯥꯁꯤꯡꯅ ꯃꯌꯨꯝꯗ ꯂꯩꯇꯕ ꯍꯟꯖꯤꯜꯂꯛꯇꯕ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯧꯔꯝꯈꯤꯗꯦ ꯃꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨ ꯊꯛꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯃꯦꯝꯇꯣꯟꯁꯨ ꯃꯗꯨ ꯃꯉꯥꯏ ꯇꯨꯝꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯥꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯃꯦꯝꯇꯣꯟ ꯁꯥꯎꯔꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯆꯥꯛ ꯏꯟꯖꯥꯡ ꯀꯔꯤ ꯑꯃꯠꯇ ꯂꯣꯏꯔꯝꯗꯕꯁꯤꯕꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯄꯥ ꯂꯧꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯐꯩ ꯈꯪꯒꯅꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯂꯩꯔꯤꯕꯁꯤꯅ ꯏꯊꯟꯗ ꯊꯣꯡꯂꯒ ꯆꯥꯒꯦ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯒꯤꯁꯨ ꯆꯥꯛ ꯑꯃꯠꯇ ꯍꯥꯞꯄꯣꯏ ꯏꯊꯟꯗ ꯊꯣꯡꯗꯨꯅ ꯆꯥꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯇꯣꯟ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯩ ꯑꯗꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯊꯟꯇ ꯆꯥꯔꯝꯃꯤ ꯃꯦꯝꯇꯣꯟ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯅꯤ ꯍꯥꯏꯗꯨꯅ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯕꯤ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ ꯃꯦꯝꯇꯣꯟ ꯇꯞ ꯇꯥꯒꯩ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛ ꯂꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯦꯝꯇꯣꯟ ꯑꯁꯨꯝꯅ ꯀꯧꯔꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯀꯕꯣꯛ ꯂꯩ
ꯂꯩꯇꯕ꯭ꯔꯣ? ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯦ꯫ ꯀꯔꯤ ꯀꯥꯟꯅꯗꯦꯅ ꯊꯕꯛꯅꯁꯨ ꯌꯥꯝ ꯆꯤꯜꯂꯀꯥꯟꯁꯤꯗ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯖꯤꯜꯂꯅꯤ꯫ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯖꯥꯠꯅꯣ? ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯀꯕꯣꯛ ꯂꯩ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯃꯦꯝꯇꯣꯟ ꯑꯗꯨ ꯀꯕꯣꯛ ꯂꯩꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯑꯗꯨꯅ "ꯏꯆꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯀꯕꯣꯛ ꯂꯩꯅ "ꯏꯍꯦ, ꯑꯩꯗꯤ ꯎꯄꯨꯁꯤ ꯐꯤ ꯃꯌꯥꯝꯁꯤ ꯆꯥꯏꯃꯜꯂꯦꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯪꯅ ꯂꯥꯛꯄꯒ ꯎꯍꯧꯗ꯭ꯔꯦꯅꯦ꯫ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" ꯃꯦꯝꯇꯣꯟꯅ "ꯏꯆꯦ, ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." ꯀꯕꯣꯛ ꯂꯩ ꯃꯊꯟꯇ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯇꯥꯍꯟꯗꯅ ꯁꯣꯟꯖꯩ꯫ ꯃꯌꯨꯝꯗꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯔꯤ ꯂꯩꯒꯦꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯃꯦꯝꯇꯣꯟ "ꯏꯆꯦ, ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯪꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥꯅꯦ?" "ꯑꯁ ꯏꯆꯦ, ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯀꯔꯤꯅꯦꯗ, ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯟꯕꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯒꯗꯕ ꯉꯥꯛꯇꯅꯤꯗ." "ꯑꯣ, ꯑꯗꯨꯅꯔꯥ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯅꯥꯄꯤꯅ ꯄꯨꯂꯞ ꯁꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ?" "ꯍꯦꯔꯥꯗ ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯦꯝꯇꯣꯟ, ꯅꯁꯥꯒꯤ ꯅꯌꯨꯝꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯑꯗꯨꯅ ꯂꯩꯔ ꯐꯥꯎꯕ ꯅꯈꯨꯠꯇꯨꯅ ꯅꯥꯄꯤ ꯃꯀꯥ ꯑꯃꯠꯇ ꯐꯣꯏꯅꯦꯗꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯀꯣꯏꯕ ꯆꯠꯂꯤꯕꯗꯨꯕꯣ? ꯆꯠꯂꯨ ꯆꯠꯂꯨ ꯅꯌꯨꯝꯗ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯆꯣ꯫ ꯑꯩꯗꯤꯅꯦ ꯏꯃꯨꯡꯗ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯅꯪꯒꯨꯝꯅ ꯃꯤꯔꯦꯝ ꯁꯥꯕꯁꯨ ꯁꯪꯖꯗꯦ ꯑꯩꯈꯣꯏꯗꯤ." "ꯍꯦꯔꯥꯗ ꯏꯆꯦ, ꯑꯗꯨꯝꯅꯒ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯐꯩ, ꯆꯠꯈꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃꯐꯥꯎ ꯈꯣꯡꯒꯨꯟ ꯇꯥꯕꯤꯔꯛꯑꯣꯏ꯫ ꯍꯣ, ꯆꯠꯄꯤꯈ꯭ꯔꯣ, ꯅꯪꯅ ꯆꯪꯕꯤꯔꯛꯑꯅꯨ꯫ ꯅꯪꯅ ꯆꯪꯉꯛꯄꯁꯦ ꯏꯃꯨꯡꯁꯦ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ." ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯀꯕꯣꯛ ꯂꯩ ꯂꯥꯎꯅꯔꯗꯨꯅ ꯃꯦꯝꯇꯣꯟ ꯑꯗꯨꯁꯨ ꯀꯕꯣꯛ ꯂꯩ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯂꯗꯨꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯥꯗꯤ ꯑꯗꯨꯝꯅ ꯀꯕꯣꯛ ꯂꯩꯒ ꯂꯥꯎꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯅꯤ, ꯃꯁꯥꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯑꯁꯨꯝ ꯂꯥꯛꯂꯗꯨꯅ ꯂꯩꯃ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ "ꯍꯣꯏ ꯏꯆꯦ, ꯏꯆꯦ, ꯏꯆꯦ ꯂꯩꯃ, ꯇꯥꯗꯕ꯭ꯔꯣ?" ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯊꯣꯔꯛꯂꯗꯨꯅ "ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯦꯝꯇꯣꯟ, ꯀꯔꯤ ꯂꯩꯔꯒꯦ?" "ꯏꯆꯦ, ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ." ꯃꯁꯤꯗ ꯂꯩꯃ "ꯑꯁ, ꯑꯃꯨꯛ ꯇꯧꯔꯛꯂꯗꯝꯅꯤ꯫ ꯊꯕꯛꯅ ꯊꯕꯛ ꯆꯤꯟꯕꯅꯦ, ꯄꯨꯊꯣꯛꯂꯝꯂꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯒ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯂꯣ ꯆꯪꯂꯣ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯨꯈꯤꯁꯤ." ꯂꯩꯃ ꯃꯍꯥꯛꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯦꯝꯇꯣꯟꯕꯨ ꯀꯔꯤꯁꯨ ꯆꯪꯍꯟꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯃꯍꯥꯛꯁꯨ ꯃꯦꯝꯇꯣꯟꯕꯨ ꯄꯨꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ "ꯃꯦꯝꯇꯣꯟ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯝ ꯐꯝꯈꯣꯀꯣ꯫ ꯑꯩꯅꯦ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ." "ꯏꯆꯦ, ꯐꯤꯔꯣꯜ ꯍꯥꯏꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣꯅꯦ? ꯑꯩ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯀꯣꯟꯅ ꯏꯪꯇꯞꯅ ꯇꯧꯍꯧꯕ ꯌꯥꯕꯗꯨꯕꯨ." "ꯑꯁ ꯃꯦꯝꯇꯣꯟ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ꯫ ꯎꯄꯨꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯝꯕꯅꯦ." "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ." "ꯌꯥꯔꯅꯤꯗ ꯃꯦꯝꯇꯣꯟ, ꯅꯪ ꯑꯗꯨꯝ ꯐꯝꯖꯧꯗ꯫ ꯏꯆꯦ, ꯑꯩꯁꯨ ꯌꯥꯎꯕꯤꯔꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯇꯣꯟꯁꯨ ꯂꯩꯃꯅ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯛꯄꯗ ꯂꯩꯃ ꯎꯄꯨꯗꯒꯤ ꯐꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯊꯨꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯄꯨꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯔꯦ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛꯅ ꯆꯤꯡꯕ ꯀꯌꯥ ꯑꯗꯣ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯦꯝꯇꯣꯟꯗꯤ ꯃꯇꯤꯟꯒ ꯑꯔ ꯑꯔ ꯇꯥꯕ ꯃꯈꯩ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ "ꯍꯩꯁ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔꯝꯃꯤꯖꯥꯠꯅꯤꯅ꯫ ꯁꯅꯥꯒꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯊꯝꯃꯦ ꯍꯥꯏꯕ꯫ ꯄꯨꯂꯞ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯗꯣꯞꯁꯤꯃꯇꯪ ꯂꯧꯔꯕꯗꯤ ꯑꯩ ꯐꯅ ꯀꯨꯏꯅꯗꯤ ꯁꯨꯛꯁꯨ ꯁꯨꯗꯕꯤ ꯆꯥꯕ ꯌꯥꯅꯤꯁꯦ꯫ ꯍꯩꯃꯥ ꯏꯆꯦ, ꯅꯪꯒꯤꯗꯤ ꯁꯅꯥ ꯂꯨꯄꯥꯒꯁꯦ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅ." ꯂꯩꯃ "ꯑꯁ, ꯃꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯎꯔꯝꯂꯤꯕꯅꯣ? ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯑꯧ ꯂꯩꯕꯅꯦ꯫ ꯅꯪꯒꯤ ꯅꯇꯩꯅ ꯑꯩꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯁꯨꯝ ꯁꯥꯗꯨꯅ ꯄꯣꯔꯛꯄꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯤꯕꯅꯤ." "ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯕ ꯋꯥꯔꯤꯗꯀꯣ꯫ ꯐꯩ, ꯅꯪꯒꯤ ꯅꯋꯥꯅ ꯁꯥꯕꯤꯕ ꯁꯅꯥꯁꯤꯡꯁꯤ ꯑꯩꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯖꯕ ꯇꯥꯔꯦꯗꯣ." ꯃꯦꯝꯇꯣꯟ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯣꯏꯅꯦ ꯏꯆꯦ, ꯏꯆꯦ ꯈꯣꯏꯒꯤꯗꯤ ꯇꯥꯗ ꯐꯕꯅꯤꯅ ꯏꯆꯦꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ꯫ ꯁꯅꯥ ꯁꯥꯕꯤꯌꯨ, ꯑꯗꯨ ꯇꯧꯕꯤꯌꯨ, ꯂꯣꯏꯅ ꯌꯥꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯒ ꯂꯥꯏꯕꯛ ꯇꯤꯟꯅꯔꯨꯕꯒꯤ, ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅꯦ ꯌꯨ ꯊꯛꯆꯤꯜꯂꯒ
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗꯅꯤ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯁꯤ ꯃꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯦꯝꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯦꯝꯇꯣꯟ ꯅꯨꯄꯥ ꯐꯠꯇ꯭ꯔꯁꯨ ꯅꯨꯄꯤꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯎꯈꯠꯅ ꯄꯥꯟꯕ ꯌꯥꯕꯅꯤ ꯅꯨꯄꯤꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯅꯨꯄꯥꯅ ꯐꯅ ꯁꯨꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯣꯏꯁꯤꯟꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯂꯩꯃꯅ ꯉꯥꯡꯂꯗꯨꯅ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯦꯝꯇꯣꯟ ꯃꯈꯨꯠꯇ ꯐꯤ ꯑꯊꯨꯞꯄ ꯑꯃ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯎꯄꯨꯗ ꯍꯥꯞꯆꯤꯟꯕ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯩꯃꯒꯤ ꯂꯩꯔꯤꯕ ꯈꯨꯗꯣꯞ ꯑꯃꯈꯛ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯧꯔꯗꯨꯅ ꯐꯤꯖꯤ ꯑꯗꯨꯗ ꯀꯤꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯝꯇꯣꯟ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯏꯆꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯈꯤꯒꯦ ꯍꯩꯃꯥ ꯃꯦꯝꯇꯣꯟ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯃꯦꯝꯇꯣꯟ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯇꯐꯤꯡ ꯃꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯃ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯒ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯤꯅꯒ ꯍꯥꯏꯅꯕꯗ ꯃꯈꯣꯏ ꯃꯁꯥ ꯌꯥꯝ ꯁꯥꯡꯉꯦꯒ ꯍꯥꯏꯅꯕꯅꯤꯅꯦ ꯑꯩꯒꯤ ꯎꯄꯨꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯗꯨꯕꯨ ꯑꯃꯨꯛ ꯄꯨꯈꯤ ꯂꯩꯔꯝꯗꯅꯦꯀꯣ ꯑꯩꯕꯣ ꯑꯁꯨꯝꯅ ꯍꯥꯏꯖꯔꯗꯨꯅ ꯂꯩꯃꯗꯨ ꯃꯍꯥꯛꯀꯤ ꯁꯅꯥ ꯊꯝꯂꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯁꯥꯈꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗ ꯂꯩꯃꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯅ ꯉꯔꯥꯡꯇꯅꯤꯗ ꯑꯩꯅ ꯌꯦꯡꯉꯝꯃꯒ ꯁꯤꯗ ꯊꯝꯃꯝꯕꯗꯣ ꯆꯪꯃꯥ ꯍꯦꯛꯇ ꯃꯥꯡꯉꯦꯃꯤ ꯃꯗꯨꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯝꯃꯒꯅꯤ ꯈꯪꯒꯅꯤ ꯅꯪ ꯂꯩꯔꯝꯃꯨ ꯃꯦꯝꯇꯣꯟ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯐꯔꯦ ꯃꯋꯥꯅ ꯁꯥꯕꯤꯔꯦ ꯀꯥꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯎꯠꯆꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤꯕꯨ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯌꯥꯔꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨꯔꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯍꯧꯒꯠꯂꯒ ꯀꯩꯊꯦꯜꯗ ꯍꯦꯛꯇ ꯆꯠꯇꯨꯅ ꯁꯅꯥꯁꯦ ꯍꯦꯛꯇ ꯀꯥꯏꯊꯣꯛꯂꯒ ꯑꯩꯅ ꯂꯩꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯂꯩꯔꯨꯔꯗꯧꯅꯤ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯑꯗꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯥꯈꯠꯄ ꯃꯇꯝꯗ ꯂꯩꯃꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯛꯀꯧ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯃꯦꯝꯇꯣꯟ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥꯗꯣ ꯄꯔꯞ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯇꯨꯅ ꯅꯔꯨ ꯑꯗꯣ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯔꯗꯨꯅ ꯀꯣꯛꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯩꯃ ꯇꯥꯗꯕꯤꯒꯦ ꯇꯧꯏꯅꯦ ꯍꯥꯏ ꯃꯦꯝꯇꯣꯟ ꯍꯥꯏꯕ ꯍꯨꯔꯥꯟꯕꯤ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯨꯡꯗꯨꯗ ꯉꯁꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯀꯧꯔꯒꯅꯦ ꯅꯔꯨ ꯑꯗꯣ ꯁꯤꯟꯗꯅ ꯀꯣꯛꯊꯣꯛꯑꯒ ꯐꯨꯍꯜꯂꯕꯗꯤ ꯅꯪ ꯅꯁꯛ ꯑꯗꯣ ꯐꯖꯔꯣꯏ ꯊꯣꯛꯂꯛꯎ ꯏꯟꯊꯤ ꯏꯔꯦꯟꯖꯅ ꯍꯥꯏꯅꯁꯤ ꯁꯅꯥꯗꯣ ꯄꯔꯞ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯃꯦꯝꯇꯣꯟ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯣ ꯂꯩꯃꯅ ꯑꯗꯨꯝꯅ ꯁꯨꯃꯥꯡꯗ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ ꯃꯦꯝꯇꯣꯟ ꯀꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯗꯨꯅ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯏꯁꯤꯗꯤ ꯃꯥꯒꯤ ꯁꯅꯥꯗꯨ ꯑꯩꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯈꯪꯂꯝꯂꯣꯏꯗ ꯁꯅꯥ ꯃꯥꯡꯉꯦ ꯍꯥꯏꯕ ꯈꯪꯉꯁꯨ ꯂꯧꯊꯣꯛꯄꯗꯨꯗꯤ ꯎꯍꯧꯗꯕꯅꯤꯅ ꯑꯩꯅ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯦꯝꯇꯣꯟ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯅ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯍꯩꯃꯥ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗꯨꯗ ꯀ꯭ꯋꯥꯛ ꯇꯧꯅ ꯂꯀꯧ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯍꯥꯏ ꯃꯦꯝꯇꯣꯟ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯒ ꯑꯩꯒꯤ ꯁꯅꯥ ꯄꯨꯗꯨꯅ ꯆꯠꯂꯤꯕꯕꯣ ꯄꯨꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯥꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯕꯅꯤ ꯈꯨꯗꯣꯞꯇꯣ ꯄꯨꯊꯣꯔꯛꯑꯣ ꯀꯗꯥꯏꯅꯣ ꯍꯦꯔꯗ ꯏꯆꯦ ꯀꯔꯤꯅꯣꯗ ꯁꯅꯥ ꯃꯥꯡꯉꯤ ꯁꯅꯥ ꯍꯨꯔꯥꯟꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯕꯤꯔꯤꯕꯁꯤꯕꯨ ꯏꯆꯦꯕꯨ ꯎꯕꯤꯍꯧꯕ꯭ꯔꯣ ꯃꯦꯝꯇꯣꯟ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯏꯁꯥ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯏꯈꯨꯠꯇ ꯁꯤꯟꯅꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯂꯕꯗꯤ ꯅꯪ ꯅꯁꯛꯇꯣ ꯐꯖꯔꯣꯏ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯤꯠ ꯍꯦꯛꯇ ꯅꯝꯕꯤꯔꯤꯕꯗꯨꯕꯨ ꯏꯆꯦꯅ ꯎꯕꯤꯍꯧꯕ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯩꯕꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯂꯩꯃꯗꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯂꯩꯃꯅ ꯐꯔꯦ ꯃꯦꯝꯇꯣꯟ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕꯤ ꯑꯃꯕꯨ ꯑꯩꯅ ꯆꯪꯍꯜꯂꯨꯕꯒꯤ ꯏꯁꯥꯒꯤ ꯏꯔꯥꯏ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯨꯝꯁꯤꯗꯁꯨ ꯑꯩꯅ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯗꯨ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃ ꯑꯗꯨ ꯈꯥꯝꯕ ꯂꯥꯛꯄꯒ ꯅꯪꯍꯧꯗꯕ ꯃꯈꯩ ꯄꯔꯞ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯦꯝꯇꯣꯟꯅ ꯏꯆꯦ ꯀꯔꯤꯅꯣꯗ ꯃꯤꯒꯤ ꯃꯌꯨꯝꯗꯕꯨ ꯆꯪꯗꯨꯅ ꯍꯦꯛꯇ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤꯕꯣ
ꯃꯦꯝꯇꯣꯟ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯦ ꯂꯩꯃ ꯐꯛꯀꯥ ꯅꯨꯡꯈꯥ ꯎꯄꯨ ꯀꯥꯡꯊꯣꯟ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯦꯝꯇꯣꯟꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯄꯗ ꯏꯂꯝꯕ ꯐꯤ ꯑꯗꯨꯒꯤ ꯃꯆꯤꯗ ꯀꯔꯤꯒꯨꯝꯕ ꯂꯨꯝꯂꯨꯝ ꯂꯥꯎꯕ ꯑꯃ ꯀꯤꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯃꯅ ꯄꯣꯠ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯗ ꯃꯦꯝꯇꯣꯟꯅ ꯐꯠ ꯃꯨꯜꯂꯗꯨꯅ ꯀꯔꯤꯅꯣ ꯏꯆꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯥꯏ ꯃꯦꯝꯇꯣꯟ ꯅꯆꯤꯟꯗ ꯊꯤꯒꯅꯨꯅꯦ ꯅꯪꯅ ꯐꯅ ꯂꯧꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯌꯥꯔꯔꯣꯏ ꯅꯪꯅ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯏꯆꯦ ꯃꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯌꯦꯞꯆꯕꯁꯤꯕꯨ ꯏꯆꯦꯅ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤꯗ ꯂꯩꯃꯅ ꯁꯥꯎꯔꯗꯨꯅ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯤꯔꯛꯎꯗꯅ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯦꯝꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯆꯤꯡꯅꯔꯕ ꯃꯇꯨꯡ ꯂꯩꯃꯅ ꯃꯨꯜꯂꯝꯃꯤ ꯂꯩꯃ ꯐꯤ ꯑꯗꯨꯒꯤ ꯃꯆꯤꯗ ꯀꯤꯔꯤꯕ ꯑꯗꯨ ꯊꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁ ꯍꯨꯔꯥꯟꯕꯤ ꯇꯧ ꯉꯝꯕꯤ ꯅꯪ ꯂꯧꯗꯦꯗꯥꯏ ꯅꯪ ꯂꯧꯊꯣꯛꯇꯦꯗꯥꯏ ꯁꯤꯅ ꯀꯔꯤꯅꯣ ꯁꯤꯅ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯦꯝꯇꯣꯟ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯑꯗꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯂꯩꯃꯅ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯊꯥꯖꯤꯜꯂꯤ ꯈꯪꯒꯅꯤ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯖꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯃꯅ ꯃꯦꯝꯇꯣꯟꯒꯤ ꯃꯁꯝ ꯑꯗꯨꯕు ꯐꯣꯏꯔꯒ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯤꯡꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯃꯅ ꯍꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕꯤ ꯑꯃ ꯐꯥꯔꯦ ꯑꯩꯒꯤ ꯁꯅꯥ ꯍꯨꯔꯥꯟꯂꯝꯕꯒꯤ ꯍꯨꯔꯥꯟꯕꯤ ꯑꯃ ꯐꯥꯔꯦ ꯑꯁꯨꯝꯅ ꯂꯩꯃꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤꯗ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ